mayam khangin biyo ko ai wana tiga charaga mayam se zik toi bam pham se more ki chabang phai hai ba jaga thupani hai pau pham ne ko aduga moi kuki sing na hai je zik sida moi maron sida hai ne ko bol tau hai em tau aduga hekta kana Casper guys dagi tholo puno kathalo em tau kathalo sine moi hai je ko Ado upai ne usan te asam for wagera adagi state force wagera sida tung halaga hala chale go mayam se ule go aina makha ta na haini ri every word moina haibo ngangi singja hoi maitei pangal oigera adagi maitei sing naw sing oigera sida akhangba translate toba yam haiba lerega de ko akoi every word je moigi jikhang nga gi akoi mayam da akoi kan gyan do tahan je ko loan khangdabagi communication da akoi gap leire haidi moina kai hai no kai tori no kari iri no haibu akoi khang nga ko translate phana amtang translate haiba mi leirega di hoi thokpiraga ko amtang hoi phana choi training tawbra ma tawraga hoi tawsebo ko natradi moina paktharo natraga kapsalo haiga hoi karim khangawdaba or chelo natraga nang hato haiga karim khangawdana hoi tumin lega ya karaga sum lehudo dui type tar nebo ana isinau maitei isinau dagi natraga maitei pangal isinau sing dagi haiba or naga singi isinau singdagi oirusu ko khoi yariyo kai loan se ko khangna ngai gi amdang khoi makha tana tanamina se na singjari adugo makha ta ba hainingbadi mayam ne ado kana tawringai da khoi yapang ji ingai adagi munna khalingai tawringai juda khoi gi imalebak ta leiba iricha singse nong gi masing tare mijam da tawre mijam sijile adagi force state force leire state force nong gi sijile ko aduna sida nong gi masing khara handari use khoi gi tungni generation kyamuk yamna khoi masing ta gi gani abidu adusu munnam da khangin biyo adusu kuiring kai gi nong gi issue je atopa ma ngasina ma hengna ma hangsina ma adum face tawra khoi leibadudi khoi kasu kanasu pam ponate ko aroi losin ba ma khoi nai nga gi khidang khoi gi chair ko laga adagi chokri ko libasing chair da sum pham le matam sumoi oidre ngani ai sena topino kaino topsi haibu khoi am tomina je nai makha na ai gi mot khongdok sari Yemu mayam si agum imane bak sana lai bak kanglai pak nasidi audio film de nong film sum soksilak bagi film phagalak bi film di tudungna I udabrang khali agi saite gi oina ko masi hairaga ai ngasigi matang sida I lusun jage mayam gi mod amsung comment do makhada chung he betao chung ho abek to chung doi tao tho tao chung doi tao chung lang hu doi tao mo che che tao chung doi tao